ngasi phongkhiba tungan Manipuri siphongsing amasung thokhiba thawdo wathoksing dagi maroibi i pausing myam na thamjagi ahanbada pongna pampauksi digi lokhasaraga Brinda gi mathakta MLA ahumna wakatlakpadagi police na case loukhatkhre Thanauzum Brinda Devi gi mathakta MLA ahumna Impal Police Station na tarakhiba complaint amada yumpham oiraga hanagi police officer sigi mathakta FIR ama loukhatkhre hari ya school zaman stada leibi TS Brinda Devi media ra phungdokhiba wafam singna maram oiraga Manipur Legislative Assembly ki MLA punamapu nisala lon bu oina uhanba amadi Manipur Legislative Assembly ki ikai khumnari ba masa adubu thigalle haiba maral siraduna maki mathakta ain weba thabuk lokhat piu haina haukiba July gi tarukta MLA ahumna Impal Police Station gi officer in charge ta complaint du tarokhiban hari hanagi nupi police officer asiki mathakta Manipur government ki social welfare minister haikam dingo singha pasu ashigi MLA sapam Kunjakeshwar Keb Ashinga amasung Gwangoi ashigi MLA Kuraizam Lokena complaint adu tawrakhibani Brinda gi mathakta Indian Penal Code ki section 200499 amasung 500504 amasung 505 clause B gi makada legal action lokhatpina bahari police ta pisin kiba complaint adu gi matungna TS Brinda na miyam tinba mifamda wangang gi video sing social media ra hawjik su yawraga leiri Mana ngang kibasing adu aran bamas miyumpham yaudaba semjin sajinbu wafam kaya ma phungtokli Mana hawjik MLA oina lairi basing politician sing amasum atai mi kya bu karigumba pramana mata yaudana wafam kaya ma phungtokli hawjik lairi ba MLA humfu gi manungda ayamban nisal lonbaga mari leinaba thabakta yauksinbani haina phungtokli nisal lonbagi thaba asida kharana masa hakthengna yawba aduga kharana nakoinana yawri aduga madugi damakta sel thadaraga thabak tawi haina palli Asigumba maki wapa masina Manipur Legislative Assembly masu members singbu miyamna lana uhanavigi marama masu oi mangna phungdo kibu wapa maduna responsible oiba MLA singi thajabadu manganbaga loinana house ke asingwa sakta madu busum hantale asigumba yamna luraba tanfa masida mangna phungduraklibu wapam singa sina yamna wana miyamgi mahut oiriba singa sigi wakhalonbu aranbo ina uhalle haina maki matakta maral siri Maram kya asidagi TS Brinda gi mathakta FIR ama register tawbaga loinana ain gi matungina ma ku serak PBU haina complaint atu makata na phungdokli marak sida press na phangma pawgi matungina Impal Police Station na complaint sida yumpam orika Brinda gi mathakta FIR ama lokhatle haiden su paw sina makata na spalakli makasa tharakpo oina sanga express tigi to pawmana phajadaba ohi wata sijna ki nupa amagi car ama maira pai bisna mai thadokre Hauki buzun kun ngamapan gi numidang kaira wangkhem na maira pai bisingi manakta mapi thungdana phajadaba wahiwata sijinaraga laukhongmudagi numid asida maira pai bisinga hairiba nupa asigi karama mai thadokre hairi thawdo asiga mari leinana maira pai bi amagi mathakta FIR lodge torakpadagi kaira wangkhem gi maira pai bisin akan mamongna yaningdaba phongdoktuna lainga amadi leibak miyamna thawdo asiga asumaran lepina bo khatkhre Hiram asiga mari leinana ngasi major khulda leiba Manipur Press Cup ta pawgi mi phamamada kaira wangkhem Nongmai leima Women's Development Association gi mute singna wafam asi phongdokhibani media ra wangang khiba miyoi sing aduna phajadaba lise sajat chatlaga aranba prasar tawduna FIR lodge torakpa asi aduki matik haksina lawai nupi sing aduna hai haukiba me ahungi numidang wairamdagi hauna satharakliba Manipur gi irang asida maitei sa sing karida sukhigadagi khanduna ahinung til thidana ngak seliba maira paibibu nupa khrana yam usit hawoidabasi aduki matik pende asigumba mathong huktaba thawdo asida lenga amadi lamdamasigi iraisa khudingmakna yamna haksina lawpham thui haina makoina penaba phungdokhibaga loinana athubada thawdo asiga mari leinana kaira wangkhem gi maira paibi amagi mathakta phal torokliba FIR adu handokpaga loinana nupi singda mapi thungdana akampet thangduna ngang sakhiba nupa adugi mathakta akanba action khatkadabani hainasu dabi tokhiari makasa tharakpo oina huyelan pawpawsi digi topa pawmna turbung banglagi haulai copy ta laikhidraba cookies ningi mongpham oidringai asobu lanmong oidawre hakthengnaba pawdom turbung GP gi khunjama me ohum digi cookie jau frupna makoina konsiliba atopa kanglup masa masa singi lamen tu hen mamasum khulai paiba miyuisina Manipuri gi makoigi damak tongan saruk ama Faktok tuna laktholagi Indian Constitution ki makara tongan administration hengadabani haibagi panamda state asigi majority yellow furupta onsinduna hingsa gi tamagi thawong sing chatharakpadagi yellow furup ki maikidagi su masanga thoksabaga loinana khut halakpada laikitram ko ki jau furup ki miyoi sam henbagi hakchang sing Sujampur amasung Bisnupur district ani ki taina phamda lairiba turbung banglagi Haulai kopi kulda lairol sanana ba warep lorakpadagi mafamasi laikidraba ko ki jau furup ki miyoi sing asoba mongpham mas
burial ground oidringi mangoinana asobo lanpham amuhanna oirakadore district ani gi tainafam da leiriba haulai kopi kuki khul da handaki lana sida leikidara kuki zo fruki miyoi bu chusampur da base tauba joint philanthropic organization JPO na tha sigi taragani pana pangthoki ba mi phamamana tribal martyrs haina mingthon ki ba loinana haulai kopi kuki khul asida makoi punamaki haksang sing lairol sanana bu gore blokibani whatever see indigenous tribal leaders forum ITLF chusampur ki ayaba ngai dun lerakibani aduga karigumba haulai kopi kuki khulda paktakna kuki militant singi lairol san pham oibada khudong saru oiragana JPO gi mekhedi susampur gi mata village da leiba tribal martyrs park natragana district asida leiba kuki NP gi baishon khul manaka tawrabusu yai haibi wafam phongdo palaikrabane susampur da base tabu tungan tungan loop anina phibamasi samlakpadagi haulai kopi kuki khulga saijin lonariba turbung gram panchayat na kuan ward number 6 ki kunjano pi amana phongdo khibada haulai kopi kuki khul hairiba khul asigi lamsing asigi manungda lawpari aniga sangam amagi pak saw mafamdi ahanbada mitay gi oirami lawpari aniga sangam amamuki mapu oirami nupi edugi mamingna wahengbam pujari sai humdra mapureba leikidraba W matopkawi turbung wai khurok ta kin hairi makna lamasi kuki singda yonthokkhibadagi ngasidagi sai mari manga rungi mamang gi sanapati district lomdagi lakiba kuki singna yum kya mathang mathang sajelaktuna haulai kopi kuki khul haina thondon lerakhiban hairi khul asigi sipki mamingna kangsai haulai kawi masai sai humpurom suroklaba miyoin hairi maramisna laikhidraba kuki sami henbagi haksang sing puna lairol sangani hairi ba mafamasi susampur district ki manung sangadra natragana bisnupur district ki manung sangadra haibadi lainga ki mari lainaba authority na lairol sandringaida thidokpi hairi tampaki district manung sanba mafam ama thangnana leiba singi khul amagi miyoi singda yonthokkhre hairaga mafam adusu singi district adumak chanchin kiba yabra haiba wangsong ki tampaki district gi yon kiba mafam adudi furup amana lasin khrabasu tampaki district adumak oiduna leifam thoktabra haina sahlakli loinana district ani gi tainafam oiripa mafam asida laikhidraba koki singi haksang singi lairol sangani haina warep lorakpasi afab oirakloi warep asina makhatana furup masel gi marakta hena sathiba thaugdok sing tholakani haina su phongdorakli haina su pawsta makhatana pali makasa tharak poina to papom lambi thinglamba sing police na tathokre PM HM CM gi mitam sing mai thaki haukiba July 13 ki numidana Kwakaitel area da IG zone 2 gi gari mai thakibada yawi haiduna ngarang jela thajin khraba mi taraga matui condition yauduna thadoknaba demand tawduna tidim lambi thinure miyam tan khaina police na tear gas shell round kayamarum kapre police na phaduna jela thajin kiba kunga mathoi condition yauduna thadokadabane haina demand tawduna ngasi ayuk masing yamlaba nupi sing tidim lambi paringi sangai pro junction amasum gari area ra thulaktuna lambi mayaida tires mai thaduna lambi satok sin tawu thingjin bahorki madugi matung ikui dana Imphal West ki SP Dr S Ibomsan lusingba masing yamlaba Imphal West District Police ki kangbu map madura thonaki amasum lambi thadokna ba amasum gari satok sin yahana na bakongjang sangshilibi sing kanki phaki ba miyoi sing condition yaudana thadokna ba demand mari lena kongjang sangshilibi sing amasum police ki marakta awai kum tawna ki amasum nupi khrana makoi busu phabi ro haina police tamna sangsinki gari mai thabagi thagdokta phaki ba miyoi sing adu senadi amasum makoi misam ngaktani haina kongjang sangshilibi singna July 13 ki numidang na thokiba thawdo adura tasing na senaba sing police na phaba ngamdraga mara laitaba miyoi sing baligi haming tahanbani hainasu nupi miyam aduna police na maral siki khoisawnaraba nupi miyam na sangshiliba khongjang adu lakshina ba masum lambi da apan ba lehendana gari satok ta sin yahanana ba miyam adu tan khaina ba police na tear gas shell sing masum mawbom round kayamarum kapsinki tungna phiba madu lakshin duna hana gumna tidim lambi da gari sing satok tu sin tokon ki amasum makhata na khongjang sangsin ba thingna ba masing yamlu police personnel sing deploy tawraga tamki amaramda Manipur gi irang loishinna ba hona de haina maral siraduna tidim lambi gi kaisam thong hodam leirak masinda ngasinungtul atheng bada miyam na PM Narendra Modi Union Home Minister Amit Shah ma Minister N Biren gi mitam sing mai thakre masum kaisam party ki Shaga Road thauda babuk lekai phawgi marakta leiba maira pai bising haunaduna khongjang adu sangsin kibani amasum kaisam party ki Kokaitel phawba curfew thamliba sisu handu o haina khongjang loising na taksin ki hainisu paus na makhata na palakri atopa paw madana freedom fighter gi loinabi hingna mai thaki
Kakching district ki serau da leiba khunama da masagi sai marfu surabi freedom fighter amagi loina bi hingna mai tha ki bi wok tholakri thaudo se hokiba me kungani pan ayu angan mera thokiba akan mongna nomai kapsinduna landara kumara thokibani serau police ta lakhi bu wokat amagi matu ina masagi sai marfu sukhrabi laikhidrabi adugi mami ebetom bi kawi matamama da India ki president APJ Abdul Kalam na ikai khumna bu utkiba laikhidraba s Sursan kauba amagi loina bini haukiba me ahum dagi horakiba akiba phanglabi irangi mamangna Kakching district ki manung sanba Serau Imphal dagi kilometer nifuga mangarum lapna leiba yamna phajaba mafam amani adu haujikti maina saklaba yum singamadi nongmai maruna panbigi hauraba phaklang singna thanna leiba mafam oire hairiba khunasi handak thokliba irang asida khwai digi hena thina soklaba mafam haibudu wadi ebe tombigi sahi kunginithoi suraba masunupa prem kantana hai khun aduda landarakhiba kangbuna ma ki mabok ebeto min leiba yum adu mapana solun silaga mai thakibani makoina mabok adu kanna lakpa matamdadi maina pungsak saktuna leiramne ma ki asonmi mabok adu kanna buhona da yum aduda kapsilakhiba nongmai maru singna ma ki khudang amadi phaiganda pan khiba loinana samnada nanthok hauduna hinghobani haina pawdom lakhiba loinana mangona nongmai maruna pan khibagi maru sing adu su ulakhi makoina lairiba yumaduda nomai kapsingna landarakpa matam mabokna makoi busien khinaba khangalakpa loinana khara pharaga amuk laktuna mapu laukthoknaba khangalakhi haiba wafam prem katana thamki chayam silakpana maram oiduna masa solabi mabokna nahagumna satpa ngamdaba amadi matam aduda yumaduda nomai pangkapta kapsilakpadagi mabokna makoibu hana satkinaba hairakpadagi upai leitana mabok odo thamnamlaga nomai maru marakta senthoraki haiba wafam prem katana thamlaki ebeto mina lairamba yumadu maina tumna sakhibaga loinana haujuk phawbo mafam adura mi sang nungaitana leibaga loinana mahakna tumlamba mafam manakta maina sakhiba saruma se singta aduna leiri mafam aduragi khara satlaga leiba serau town su akiwa phanglaba phibamda leiri mafam adura lairamba mioi punamak sena khibana mi amata leitaba mafam oina pungsik sikna leiri ebeto bigi mamau nupi tampak sana kaubi amana NDTV da hai ahing nungye matung atuda makhoi yamna wana madi kina selaktuna MLA gi mayumda changsilaga lakhi nungalamda gi pung aniga minute 10 taba adu waida akan mamongna nomai kapsinduna landarak marakta hana thawai hingna basienduna MLA gi mayumda yauraba matungda ayuk pung 5 ga makhairum taba adu waida nupa masa sing ahal oirebi ibetombi lauba tharubada hana lehoba yumsing amata lairam khidi haina tabaksana na podongki mafam aduwaidu makhatana numai kapnarakpa thingnaba authority na akan besing thorang sing thabak sing lokhatuna leidi hani su paw sida su pale makasa tharak poina to papawna mahiroi ani puthokna ba matam thari haukiba July 3 tagi mafam khangdana mangkhraba mahiroi ani hizam luwang bi amasum phizam hemzit ki langla langjin thasigi kunthra phawbra government puthokpiu puthokpidrabadi tongan mahiroi lupsinga puna akan makongjang sangsilagani haina TG Higher Secondary School Student Union na phongdorakli ngasi TG Higher Secondary School pawmisinga unabada school asigi student union gi general secretary mansi sagolsim hai July 3 tagi mapam khangdana mangkiba mahiroi hizam luwang bi asi TG Higher Secondary School ligi handa class 10 pass tokiba mahiroi mani mak sagolban tera tongbram laikai dagi hizam kuljet amasum hizam ongbi Jayasri anigi masanupini hizam hamjena takiel kolom laikai dagi ibungogi amasum memsagi masanupani mak handa class 10 pass tokiba mahiroi ani asi July 3 ki ayuk pung nipanga mini taraga mangarum tawada kaisampatigi motorcycle tongmina duna sakhibani haidi police ki report matungina makoi anina sijina mobile phone adu ahan bada hogak saw ikai haidi mafam aduda switch off laki haina phongdurakli amadi nongmuni gi matana mahiroi nupa phizam hemzit ki mobile location yengma matamnadi lamdan haidi suchampur gi khunamada miwemana anoba sim card hapsinduna mobile adu sijinabi kudam ma phangle mobile phone adu sijinari sim card adu lingni song CO Janglen of Ingaurok lamdan hairiba ming asida leibani hairi hauji leiba ki irang asida mangkhriba mahiroi ani asigi mobile phone location asi yengbada yamna mi paiba pu e haiba wafam manchina thamnaki ngasiga tharaga numit taraga taruk suraba asida mahiroi anigi paw amata phangdaba asi lebak thibani haina palladuna laingang athupu matamna numit nipani asigi manungda langjin puthokpiwa amadi karigumba puthokpidrabadi mahiroi lukya ga loinana akan makongjang sangsilagan haina su manchina makhatana phongdoki hairi
अमरोमदना मणिपुर की इशू राजस्थान ओनसिंदुना nganglakpagi राजस्थान की मिनिस्टर दुदा लौथोखरे राजस्थान की मिनिस्टर ऑफ स्टेट फॉर रूरल डेवलपमेंट्स राजेंद्र सिंह गुदा ngarang numidang मणिपुर की इशू राजस्थान ओनसिंदुना nganglakpagi मिनिस्टर अशोक गहलोत ना मिनिस्टर फमदगी लौथोखरे माकी गवर्नमेंट तोइन अटैक तौरिबा मिनिस्टर असी लौथोकनाबा गहलोत ना रिकमेंड तौखिबदु गवर्नर अयाबा पिखरे गहलोत गवर्नमेंट असी नुपी सोइंगामदना होनाबगी थबकता फेल ओइरे हाना क्लेम तौरदुना गुदा नंगरांग अंगनबा मतमदा असेंबलीदा मिनिमम इनकम गारंटी बिल की मतंगदा डिबेट तौनबा मतमदा माक मसागी ओइबा वाफुमदु फोंदोखिबने कांग्रेस MLA सिंह मणिपुर मोप अमदा नुपी सिंह मफी थोंगदना सटनली हाइबा थाउदोदु यनिंगदबा फोंदोकपा प्लेट कार्ड सिंह पाइदुना हाइकी हाइरदुना गुदाना हाइ राजस्थान नुपी सिंह सेफ ओइद्रे हाइबसी चुमलबने मणिपुर की महत्ता राजस्थान नुपी सिंह की मैकेद ओटप नैब सत्थबगी चांग हेनगलक्ली मसी अखोइना येंसिनगदबने माखासे थरकपोइना मसुम लोइसलकपोइना तोपा पावमना कौक्रुकता कुकी ललौबसिना अहिंग सुप नुमै कापसिनुना लांदारखरे कुकी की लनबन सिंह लाक्थोक्तरबदी लैमखोंग सिंगदा कंसुकी इसिंग थावा थिंजिनगदौरी था असिगी तरागनिथोइगी नुमिदांगदा कौक्रुकता कुकी ललौबसिना नुमै कापतुन लांदारखरबगी तुंगना नुमित निपाने नुमै मखोल तादन लैरुरब मतुंग अमुक हन कुकी ललौबसिना ngarang नुमिदांगदगी ngasi ayuk phawbu numai kapsinunan landarakre hadi Imphal West District ki lamsang amasum sekmai AC ki manung sanba singa tainana leiba kulsina kuki lalawusingna nomai kaptuna landarak liba asidagi thengna ba lengdana MR IRB ki post thambiyu haiduna CM da lan mayuk nariba constituency ani AC ki miyawna memorandum pishin rabas laikhabane Kautruk sing thakta leidiba kuki lalawusingi lanban bunker sing hayeng nungtul pung mari phawgi manungda state amada central forcing na thugai gadabane kariguma hariba pung phamasi phawgi manungda bunker thugai daba taraga de leimakong singda kangsukki piriba ising asi thinglagani haina lairin kabi kadangban GP ki ex pradhan nunglepak bobina phongtokre ngarang numidang pung taraga minute taraga manga tapa matamna kautruk sing thaktuki kuki militant singna kautruk tu numai kap tharaktuna landaraki kautruk ta leiba sports complex ki mathakta gi bethel gi amasum kautruk kadangban taina phanggi sing thakta gi apapa makhal gi numai sijnaraga maike humdi kap tharaktuna landa do satharakibani kuki lalobu sing ahing sup ama satharakhiba landa do da kautruk ta leiba maite gi yung kya kautruk community hall numai maru sing pan gi kudam phangki kautruk ta hanadigi hauna pamdaba thaktok sing thoktana bigi ngak senduna leiriba ahum subo IRB amasum tare subo MR dagi su handru numai kapki Imphal West District Commando की टीम अमदी लमसांग पुलिस की टीम सु संगसिंदुना नोमै कापनाखि अदुबो असो अपन दिलाइखि दे हाइरि कुकी ललौबु सिंगना सही सिगी जुन अनि गे नुथुल पुंग अमगा मिनिट यांखै ताबदि कौतुक्तो नोमै काप थरक्तुना लांदारकपि थाउदो असि थोकपा हरखि मसिगी मनुंगदा जुन अहुंगी नुमिदांग जुन कुनगा मरिगी अहिंग नोंग्याय जुलाई 8 की अयुक अमस नुमिदांगदा जुलाई 8 की अहिंग नोंग्याय जुलाई 10 मथुगी नुमिदांग जुलाई 10 मथुगी नुमिदांग नोंमै काप थरक्तुना कौतुक्तो लांदारखिबा असि निपानिगी मतुंगदा ngarang amu hana nongmaigi landadu satharakpani haidi tentang na thamjaram ge du hausikui na dimyam pau sumatang sa lusinjarage masumyam puna no update ngaminase